asumna siwana lusingba timasi nilagi imung manungbu punna hananabagidmakta makhoi thokre sibagi kangbuna mi hananabagidmakta thang kyam supuribani magi miyoi singsta onsinra hairi nupi makhak hananabagidmakta akhoi aduk yamna chatgadro suknagi mi manga khakta chatkani atai dilehro musing matungda makhoi gari thauduna mafamstiki chatre nakalamadana rajaram amadi machanupi nilana yumda changlakpasida nilabini si saubuloinan changsilai rajaramna hairi gangster amani isanupi is thangutuna magi lik munana bohonaklab hawa mangude khurumnana leigadro nilabeni na gangster nupadu to khurumu haibidi natene karigidamakta no gangster nupadu gi makhutta thangna muk thinduna sokhalluribadubu karigumba gangster singadu gi miyoi singduna laman singna nabagidamakta mafamsida laktuna nachanupi de attack torlabadi nang kaidoni mahakse luhongduna yum panbagi matam haibda yausilaklamani tanjasidabu case na singba mayokna nabagidamakta court ta chatpa haibisibu hongnariba thabaklo marabaduna ina hairibasini hujima police station da chatlo case amata thangachararo ekhoi close toksinjarage haiduna amukta hairuchu rajaramna fare ekhoi soidrama ki chatlaga nangna hairibadu mai tawrage nakalamadana gangster kangbu si fencing kanur sangsilali sibana hairi akoi base yum yam kungna tai yari makhai makhol la honba tawdana mi singsi halaga mafamsti yam thuna satkina batawsi hojai nilana bathroom da mai mi taringai magi tungda gangster singsi sangsilai adu mana non thagiba tanja oidana mingsel tari mami su howdre gangster singsna magi khudong chagada mafam sangsinna lumduna leinari tanjas da gangster mana paiba thangwadi leimai da tabadagi makhol hokre makhol sitabadagi nilana ngaktuna ko yeng lei tanjas da mapana korkudi ma tholai sibana attack tawsinabagi dabak ingit pirakpadagi gangster nupam sensilak nila thangwa thilai adu hai singlab nilana yam thuna lei thokhi gangster sina amkasu thang yalai masisu nilana hai singna lei thokna palhaudre tanjas da rajaram sumaning da tholokna tawribasi ure gangster amana sumangona thang yan nabagi dum chongsilai adu rajaram ne yam hai singna lei thokna palhaudre nupasi khuchimana phara matungda ma phudagirami musudu lumnul leriba gangster singsti ngakpada loire aduga nilada su gangster nupasna hanjin thang yan tharalibani man lei thokhibadi palhaudona chokri doni yansille nilana magi khutsi pharga thang sinan thonre aduga chongchindra thabak ka kaw matamni nupas pai thokna phujilaga tai musuda lumliba gangster singsi hen ngakpa hibudu oirabani nilana phukriba gangster nupasi mong haba tawdina hogalai tabudu leplambadagi ma hai thadun lei mai da tui aduga di magi nangal da machin tumba potsa amani yudun leiramle rajaramna su gangster amagi charamda thang thingi dawi adubu thinba tawdana ma chaplebi phuna senabagi makhol tabdagi tanjas da nilabeni suma famsti sensilai makhutta nungthang paidun leiriba gangster nupasi ma mayok nakre nilabeni bo hada dabagi damakta ma changsilai aduga tunglomdagi gangster nupa amana su thang thinna bagi damakti sensilai bani manglomdagi nupasna nungthangna hai tharakpaga tunglomdagi nupasna thang thilapga chapmani tabudu matang stingakli wafamdi nilabeni na karimata basada shokan batawdana yama laina leithokduna palhandre nupani sina tawli bete khudimakti mana yamna hai singa leithoi aduga thang pariba gangster si mana phukirami matungda nungthang pariba gangster si bu mana thille thang pariba gangster si mangon hanjin attack tori aduga hai singa leithola matungda mamai thinbedi malai mai da phujili tudu nerba gangster nupasi makhongda paiduna langbada labna paithoktuna sathir yamna kan yeisile lumdun lerba siba hariba gangster si ngakkuda loire nungthang paiba tudu lerba gangster si hoglakna mangona nungthang attack tawsilai adubu nilabeni na magi sari sina duna yam laina ngak thole gangster nupasi khutagi nungthang si mana munkre aduga nungthang sina mamai di yamna kana thomdagi nupasi leimai da haidaduna tare rajaram gi manga tudun lerba gangster nupasi mabu intholomlaga thanga mukhunduna nilabu hadana bagi dukti yam thuni sensilai mastigi rajaram na mai khutta pairi thang silangakpada charamda yuduna sire wariba pibamsda imung mungi biyo singsing ngakpaga loina na makhoi masel amaga magi yengnai machanupi nilana phukiba gangster nupasi hinglibara haidun sek toru matamdadi shor holamdre haibadi mahak sire masiubda mama nilabeni esti pakatpada loikre makhutta paira manungthang chu makhada thadaki aduga mana nungthangna thomkhiba gangster nupasi su check toru matamdadi siramle masi urubadagi ma hen pakatpa phawre makhoi hum si sangsilaktuna yamna ngakning yengna duna lei nilana hairi makhoi singase ngasi ekhoi gi pharmacy da lakhiba gangster nupadu kangbu soidina oirangani tanjasta siba amadi atopa gangster amaga makhoi ani sidi hojiksu lumnun leiribani nilabeni kaptun hairi ekhoi yam thuna police to phone tawduna kausi rajaramna police kauraga karino khoina haiga dawribase mi ahum ekhoi na hatok le haiga dawribra nilabeni na ekhoi na hatpanate masa matomda tujabadigi sijabani haijin gedabani rajaramna miyoi amakhaktani haibusuna taba makhoi ahum maksi masa matomda tusinduna sibani haibada police na thajagadro nilabeni na makhoi ahum mak aina hatpani haina khumlaga ai jail da changkhragi aduna dom karimata pakhatpa tawbirunu police bu kaubiu sidriba china khol khangnu onnu leiriba gangster nupas bi yenglaga rajaramna hairi miyoi ahum si boy khoina hatpani haiduna masigi nupas na haido khini haibase ai khangi mastigi nilabeni ni kaptuna hairi oh nungai na ingna singna shanti leina leijaram bai mung manung amadi sanupi gi damakta ina sagacharu manglan khudimak loina kairaga daba magi punsi si noro ki punsi haibatu soidana ki oiragani asumna makhoi hum nangang neri khuding ma si gangster nupa ani sina di lumdunu targa laijibani
ꯍꯧꯖꯤꯛ ꯔꯥꯖꯥꯔꯥꯝꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯕ ꯐꯪꯈ꯭ꯔꯕ ꯃꯥꯅ ꯀꯥꯔꯥꯇꯦ ꯇꯥꯛꯄꯤꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯕꯥꯠꯔꯨꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯊꯝꯈꯤꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯃꯐꯝꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯃꯠꯇꯅ ꯎꯍꯧꯕ ꯅꯠꯇꯦ ꯌꯨꯝ ꯃꯅꯤꯡꯗ ꯆꯥꯎꯔꯕ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯁꯤ ꯃꯁꯤꯗꯒꯤ ꯅꯤꯂꯥꯅ ꯁꯤꯗ꯭ꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯤꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯀꯝꯗꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯔꯥꯖꯥꯔꯥꯝꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯁꯤꯗ꯭ꯔꯤꯕ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯑꯁꯤꯕꯨ ꯍꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯤꯂꯥꯕꯦꯅꯤꯅ ꯃꯄꯨꯔꯣꯏꯕ ꯔꯥꯖꯥꯔꯥꯝꯕꯨ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯐꯥꯏ ꯃꯁꯤꯗ ꯔꯥꯖꯥꯔꯥꯝꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯣ ꯃꯐꯝꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯍꯤꯡꯅ ꯆꯠꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅꯇ ꯂꯩꯕꯗꯥꯏꯅꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯤꯂꯥꯕꯦꯅꯤꯅꯁꯨ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯔꯥꯖꯥꯔꯥꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯆꯦꯠꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯅꯤꯂꯥꯕꯦꯅꯤꯅꯁꯨ ꯇꯤꯚꯤ ꯑꯣꯟ ꯇꯧꯗꯨꯅ ꯇꯤꯚꯤꯒꯤ ꯚꯣꯜꯌꯨꯝ ꯑꯁꯤ ꯍꯧꯅ ꯂꯩꯈꯠꯂꯤ ꯍꯥꯏꯕꯗꯤ ꯐꯨꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯤꯂꯥꯅꯁꯨ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯈꯤꯗ꯭ꯔꯦ ꯊꯧꯅꯥ ꯂꯩꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯁꯤꯕꯥꯁꯤ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯂꯛꯏ ꯑꯇꯣꯞꯄ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯦ ꯉꯁꯥꯏꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯊꯧꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯔꯥꯖꯥꯔꯥꯝꯗ ꯈꯨꯠ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕꯗꯒꯤ ꯃꯥ ꯑꯗꯨꯝ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯁꯤ ꯎꯕꯗ ꯁꯤꯕꯥꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯃꯄꯥꯁꯤ ꯍꯦꯗꯃꯥꯁꯇꯔꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯅꯤꯂꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯦꯡꯁꯇꯔ ꯑꯅꯤ ꯑꯁꯤꯕꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈꯤꯔꯝꯃꯤ ꯃꯃꯥ ꯅꯤꯂꯥꯕꯦꯅꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯅꯕ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯐꯪꯗꯦ ꯅꯨꯄꯥꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯂꯪꯕꯗ ꯂꯩꯃꯥꯏꯗ ꯐꯨꯖꯤꯜꯂꯦ ꯑꯗꯨꯒ ꯅꯤꯂꯥꯅꯁꯨ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯇꯞ ꯇꯥꯅ ꯊꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒꯦꯡꯁꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ ꯍꯥꯟꯅꯗꯒꯤ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ ꯃꯈꯩ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯅ ꯐꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯒꯦꯡꯁꯇꯔ ꯇꯤꯝ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯕꯨ ꯂꯩ ꯇꯟꯖꯥꯁꯤꯗ ꯑꯕ꯭ꯔꯥꯍꯝꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯀꯔꯤ ꯃꯥꯡꯈ꯭ꯔꯕꯅꯣ ꯅꯪꯅ ꯑꯗꯨ ꯋꯥꯅ ꯊꯤꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟ ꯍꯪꯂꯛꯏ ꯑꯕ꯭ꯔꯥꯍꯝꯅ ꯑꯩꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯄ ꯋꯥꯂꯦꯠ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃ ꯍꯧꯒꯠꯂꯛꯇꯨꯅ ꯕ꯭ꯔꯣ ꯕ꯭ꯔꯥꯎꯟ ꯀꯂꯔꯒꯤ ꯋꯥꯂꯦꯠꯇꯨꯔꯥ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯕ꯭ꯔꯥꯍꯝꯅ ꯈꯨꯝꯃꯤ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯉꯁꯥꯏ ꯕ꯭ꯔꯣꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝꯁꯤꯗ ꯋꯥꯂꯦꯠꯇꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯣꯅ ꯍꯜꯂꯛꯂꯒ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯋꯥꯂꯦꯠ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯑꯩꯅꯗꯤ ꯁꯤꯗ ꯊꯝꯂꯝꯕꯅꯤ ꯀꯅꯥꯅ ꯂꯧꯈ꯭ꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯋꯥꯂꯦꯠ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ ꯑꯗꯨꯒꯗꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯋꯥꯂꯦꯠꯇꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯦ ꯃꯥꯅ ꯍꯥꯏꯔꯤ ꯁꯤꯒꯤ ꯋꯥꯂꯦꯠ ꯑꯁꯤꯗꯤ ꯀꯥꯔ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯏ ꯑꯕ꯭ꯔꯥꯍꯝꯅꯁꯨ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥꯂꯦꯠ ꯑꯁꯤ ꯂꯧꯁꯤꯜꯂꯤ ꯍꯧꯖꯤꯛ ꯃꯥꯅ ꯋꯥꯂꯦꯠ ꯑꯁꯤꯗ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯆꯥꯝꯃ ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯂꯦꯠ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯤꯕꯥꯒꯤ ꯐꯣꯇꯣ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯗꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯋꯥꯂꯦꯠ ꯅꯠꯂꯝꯗ꯭ꯔꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯤꯕꯥꯒꯤ ꯋꯥꯂꯦꯠꯅꯤ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯃ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯉꯁꯥꯏ ꯁꯤꯕꯥꯒꯤ ꯀꯥꯡꯕꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯂꯦꯠꯇꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯋꯥꯂꯦꯠ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯂꯦꯠ ꯑꯗꯨ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯃꯥꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯍꯧꯖꯤꯛꯇꯤ ꯑꯕ꯭ꯔꯥꯍꯝꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯋꯥꯂꯦꯠꯀ ꯁꯤꯕꯒꯤ ꯋꯥꯂꯦꯠꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯟꯅ ꯇꯩꯅꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯨꯄꯥ ꯆꯥꯝꯃ ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯃꯥꯡꯂꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯄꯥꯈꯠꯄ ꯍꯦꯜꯂꯛꯏ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥꯗ ꯀꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯇꯟꯖꯥꯁꯤꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯕ꯭ꯔꯣ ꯋꯥꯂꯦꯠ ꯑꯃꯒꯤꯗꯃꯛꯇ ꯃꯥꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯗꯒꯤ ꯑꯕ꯭ꯔꯥꯍꯝꯅ ꯃꯗꯣ ꯁꯨꯛꯅꯒꯤ ꯋꯥꯂꯦꯠ ꯑꯃꯈꯛ ꯅꯠꯇꯦꯅꯦ ꯑꯄꯪꯕ ꯃꯗꯨ ꯀ꯭ꯔꯣꯔ 1,000,000ꯒꯤ ꯁꯦꯟꯐꯝꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯑꯁꯤ ꯂꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯗꯒꯤ ꯀ꯭ꯔꯣꯔ 63,000,000ꯒꯤ ꯁꯦꯟꯗꯣꯡ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯃꯨꯛ ꯏꯟꯚꯦꯁꯠ ꯇꯧꯗꯨꯅ ꯀꯗꯥꯏꯗ ꯑꯅꯧꯕ ꯃꯥꯏꯅꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯍꯥꯡꯗꯣꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯃꯐꯝ ꯃꯨꯟꯅ ꯊꯤꯗꯣꯛꯎ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯀ꯭ꯔꯣꯔ 63,000,000ꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯇꯤꯝ ꯑꯁꯤꯕꯨ ꯂꯩ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯁꯤꯕꯥꯒꯤ ꯐꯣꯟꯗ ꯇꯧꯁꯤꯟꯕꯗ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯨꯛꯑꯣꯛ ꯑꯣꯛꯂꯛꯇꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯐꯣꯟ ꯁꯨꯛꯑꯣꯛ ꯑꯣꯛꯇꯦ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯔꯕ꯭ꯔꯥ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯁꯦꯞ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯣꯏꯕ ꯃꯅꯤꯃꯔꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯨꯛ ꯂꯩ ꯃꯥꯒꯤ ꯑꯣꯐꯤꯁ ꯔꯨꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯦꯛꯁ ꯃꯦꯁꯤꯟ ꯑꯁꯤꯗ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯂꯤꯕꯁꯤ ꯎꯔꯦ
masi uman lokhutuni yengi adugadi masida leiramli basi Abraham gi photo ni masi urubadi madi pakhatpa madi ngakpuna pik thankre nakal madana Barun harib nupa asi ulai magi project adugi research team gi head oiriba Sridhar harib nupa asi mana kauruduna mafamsida sangsilai aduga harai sir aibu kaubi harib sibu kari arubu thabak leibagin Barun noktuna ngarang numidang wairam sibu nangbu kadai da leiru Sridhar na ai kadai susate yumda dum laisa Barun noktuna BRS company gi MD oiriba Guru Ramga nanga si ngarang meeting tawi haiduna ina tari pau sibu lalabrane asun haripda Sridhar si pakatpa pawi tanchasta mamangi thogdo hangetuna khoidu ulai Sridhar haribu nupasna Guru Ram haribu nupasing manak satuna lona meeting tawri mana hairi yamna sendong legeda ba chauro project ama leire sar madu Barun na loshin nabagi damak to honari karigumbu project si pai bitarabadi wat abada crore lising humudra gi sendong legedori bani Barun na minister da haina raga project si ayaba laukrabani aduba ina sar da haijini madi Barun na piriba senpam adu digi hena pige haiduna minister da themnagadi soidna maki project si sar na munma ngamgani asumna makhoi ni meeting tawkhibgi saktam si Sridhar na ningsing lamatung da hairi nate nate sar tari pau do aran mani ai kanamata ga meeting tawkhib laite haina khumlai mastigi Barun na tab am puthoraktuna makhoi ni meeting tawkhibgi CCTV footage si ulale aduga airi adudi sidalai ribnu pasin nang natrabadi kanano hojikti oidaba mina mangang bi yarroi habsi Sridhar na su khangle Barun hairi nangna aikoi project sigi maramda amadi phanggadori ba sendong sing sigi maramda Guru Ram da loin haidokraba natra hojik Sridhar si masa pumba thak thak nikpag loina na khonjel su thak thak niklei Baruna kari sunatabda nangna project sigi matang da khangal lubudagi Guru Ram gi thawai du mangle do haibadi aina mabu su hato hankrabani asun haibaga Guru Ram haibu nupa sibu noina kaptuna hatok lambadagi sidun leriba saktam si ulai hojik upai leitraba Sridhar si ai matungda amona tawjaroi sar haiduna Barun gi makhongsta phaiduna kapli adubu Barun haribu nupa asni minungsi masin amata pakpa mi nate manakta leibu jo chaisna Sridhar gi makokta thom man hairi project si aingonda kaya gi matik maru oibuno haibsi nangna khanglamba tarabadi nangna kaidungda asuma tawramloi adubu kari upai lei nangna tawjirup gi naran na sana phangba tabani masharduna yo chaisna makokta hanjin hanjin kanduna Sridhar bo hatokle naklambadana Eli haribu nupa asi ulai magi phone da kripa karan na call tawsilai aduga hairi mi hatkani haiduna sakhibi inaun pai kangbu du kari tawkrabano khangdre makoi gi phone singa da amata olakdre aduna nang yama thuna chatlo makoi gi mari makhong khangdong ab hono mastigi Elina magi mamana basigi loina na sibagi kangbu du kadai da leikhrono haiduna koi thi tiragli aduga di garim sa thogduna dum lakma matamda lambi gi matai da sibagi kangbu na tongkhiu gari si khamdun leiramle aduga hojik mamang na thokraba thogdo hangatuna ulai sibagi kangbu na mi han na bagi damakta gari thogduna lakma matamda makoi gari gi tayar da yotpi mayuduna puncture oikhibani mastigi gari si mafam sta khamduna thamnamaga makoi khong noina mi han na bagi damakta chakhibani hojik Elina sangsilak tun gari sta check tawru matamda tayar da yotpi mayudun leiramle bisu ure nakal madana Rajaram gi yumis ulai mana hairi karigumba police ki wafam ga mari leinarpa taragadi aikhoi soidana maki awafam da tagani maramaduna nangi namana haiki wafam maduna chungmani haibade khoi hojima police station da chalaga case withdraw tawrubana phagani masing matung da Rajaram amadi masanupi Nila gari masa tongdra police station da case kakthana bagi damakta chakki tanjaste Eli haribu nupa asti makhoi gi thongal da lumnun leiribani mapam sa sachibudu man su uhowi malona gate asti sangsilagi aduga thongnau dagi makhol lona tari tanjasta imung dagi TV da serial kana thari basi makhol tai masing matung mana tholga mamana wis da hairi aina broda phone torga haikiba matam aduga makoina gari thoduna thokriba matam asiga yengluragadi makoi soidana maki yumisdi yoramnagani adu ngakli wafamdi makoi imung munung husik su punni hingduna lehori aduga makoi hatkani haiduna sakriba kangbu sina kadai da lekraba mastigi mana kripa karanda mu phone tawsile aduga hairi bro mi hatkani haiduna sakriba kangbu do makoi yumdadi yoraktri makoi yumsi yodringi mamangda kanagum kharana makoi gari si puncture oihelamnaga makoi khudimak pu phaduna pukhrama male wafam staff de kripa karan stingak pudaloire Elina makhatari makoina tongkhiba gari su puncture oidun leiramle aduga makoina hatkani hariba imung munungi miyoi sing adu su kari su tawde TV yengduna nugaina dum lehui asuna harli wafam staru dagi kripa karan si kari no haipam khangdaba angakpana masada pik thankre masing matung de kripa karan na magi miyoi mudamu call tawsilaga magi manau nupa Siva gi yeknaba kana kana leibuna haibudu khangdokna bagi damakta hangle pasna hairi ngasi mafam sta Siva ba hangbu police nupa amalagami asuna haibaga mamangi thogdo hangatuna ulai SI nupa ma Siva bu unana bagi damakta mafam sta lai adubu gangsa nupa asna khumi punga marom leiraga ma soidana halakani kari thabak leibano haibudu aingon hekta haibiu sar SI nupa asna wafam sina khoi de haibi aroi mana halaklaga Osiwara police station da ma amutang lau haiduna tam masi haram lage SI nupa si chakre mayam da bhap tana phongdok charamge masigi SI nupa si inspector Arunagiri ne puri bu station du da thawak tawbo police ni gangster sing dagi phagatuna thamba ganja sing mang khibadagi karigumba inspector Arunagiri ne khanglaktuna mangonde action laukhulakani kibadagi mang khriba ganja dugi mahut sinana bagi damakta Siva dagi khara piu haina na bagi damakta lakpani
ꯑꯗꯨꯕꯨ ꯁꯤꯕꯥ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯃꯁꯤꯒꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯒꯦꯡꯁꯇꯔꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯐꯠꯇꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅꯗꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯝꯂꯛꯄꯗ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯠꯔꯨꯝꯗꯒꯤ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯑꯣꯁꯤꯋꯥꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯂꯣꯀꯞꯇ ꯂꯩꯈꯤꯕ ꯇꯣꯕꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯑꯃꯗꯤ ꯁꯤꯕꯥꯒꯤ ꯀꯥꯡꯕꯨꯕꯨꯁꯨ ꯂꯝꯕꯤꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯜꯂꯛꯏ ꯃꯁꯤ ꯃꯇꯨꯡꯗ ꯑꯕ꯭ꯔꯥꯍꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯣꯕꯤꯅ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯅꯪꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯐꯪꯗꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯣꯏꯅ ꯐꯥꯈꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯃꯥꯒꯤ ꯃꯤ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯁꯤꯟꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯔꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯖꯤꯟꯅꯔꯒ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯇꯣꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯣꯕꯤꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ ꯇꯟꯖꯥꯁꯤꯗ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯅꯤꯂꯥꯁꯨ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨ ꯂꯣꯀꯞ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯎꯗꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯝꯂꯝꯒꯗꯕ ꯃꯥꯜꯂꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯇꯣꯕꯤꯕꯨ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯊꯝꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯈꯟꯕꯗꯒꯤ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯝꯈ꯭ꯔ ꯃꯥꯜꯂꯦ ꯑꯕ꯭ꯔꯥꯍꯝꯅ ꯃꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯇꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯅꯤꯂꯥꯅ ꯀꯦꯁ ꯑꯁꯤ ꯍꯟꯗꯣꯛꯆꯔꯒꯦ ꯍꯥꯏꯔꯨꯕꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ ꯂꯤꯛ ꯊꯠꯄ ꯒꯨꯟꯗꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯇꯨꯅ ꯐꯥꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯦꯁ ꯋꯤꯗ꯭ꯔꯣ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯀꯤꯔꯒ ꯅꯤꯡꯍꯟꯅꯕ ꯑꯗꯨꯅꯅꯤ ꯃꯈꯣꯏꯒꯨꯝꯕ ꯒꯨꯟꯗꯥꯁꯤꯡꯁꯤꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯍꯟꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯁꯤꯕꯨ ꯔꯥꯖꯥꯔꯥꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯤꯃꯈꯛꯇꯅꯤ ꯌꯥꯎꯖꯔꯤꯕꯁꯤ ꯐꯠꯇꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯑꯣꯟꯁꯤꯟꯅꯔꯨꯔꯒ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯈꯜꯂꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯄ ꯍꯥꯏꯕꯗꯨ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯄꯣꯛꯆꯩ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯂꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯄꯥꯗ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯑꯃ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯀꯦꯁ ꯊꯥꯡꯒꯠꯄ ꯄꯥꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯆꯦ ꯑꯃꯗ ꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯄꯕ꯭ꯂꯤꯛ ꯅ꯭ꯌꯨꯁꯦꯟꯁꯀꯤ ꯀꯦꯁꯇ ꯍꯥꯞꯆꯤꯜꯂꯒ ꯃꯥꯕꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯔꯤꯃꯥꯟꯗ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯁꯨ ꯄꯥꯎ ꯄꯤꯌꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥꯝꯆꯥ ꯑꯅꯤ ꯑꯃꯗꯤ ꯇꯣꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅꯁꯨ ꯁꯥꯏꯟ ꯇꯧꯍꯜꯂꯦ ꯇꯣꯕꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯂꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯤꯂꯥꯅꯁꯨ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯊꯧꯁꯥꯗꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯁꯥꯏꯟ ꯇꯧꯔꯕ ꯆꯦ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯔꯨꯅꯥꯒꯤꯔꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯛꯇꯨꯅ ꯎꯠꯂꯦ ꯇꯟꯖꯥꯁꯤꯗ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯏꯟꯁꯄꯦꯛꯇꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯪꯅ ꯀꯗꯥꯏꯗ ꯊꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯁꯥꯎꯅ ꯅꯪ ꯀꯅꯥꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯍꯥꯏꯔꯤꯕꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯈꯪꯗꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯑꯩ ꯑꯁꯦ ꯅꯪꯅ ꯐꯥꯖꯤꯜꯂꯤꯕꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯑꯩꯅ ꯀꯅꯥꯁꯨ ꯐꯥꯖꯤꯟꯕ ꯂꯩꯇꯦ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯀꯣꯛꯁꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯤꯕꯁꯦ ꯑꯁꯣꯏꯕ ꯅꯝꯕꯔ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯊꯝꯃꯨ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟꯁꯤ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯝꯂꯒ ꯆꯦꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯅꯪꯅ ꯐꯥꯖꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯏꯅꯥꯎꯅꯨꯄꯥꯗꯨ ꯐꯨꯅꯤꯡꯂꯤꯕ ꯃꯈꯩ ꯑꯣꯠꯅꯤꯡꯂꯤꯕ ꯃꯈꯩ ꯑꯣꯠꯆꯧ ꯇꯧꯕꯇꯕꯨ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯣꯔꯛꯀꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯈꯥꯡ ꯀꯟꯗꯦꯅ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔꯅ ꯊꯤꯜꯂꯒ ꯈꯖꯤꯛꯇꯪ ꯂꯩꯕꯗ ꯊꯋꯥꯏ ꯃꯥꯡꯂꯒꯗꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯋꯥꯠꯁꯑꯦꯞꯇ ꯚꯤꯗꯤꯑꯣ ꯊꯥꯈꯤꯕꯅꯤ ꯃꯗꯨ ꯑꯝꯇ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯄꯥꯈꯠꯃꯟꯕꯗꯒꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯋꯥꯠꯁꯑꯦꯞꯇ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯐꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨꯅ ꯐꯥꯗꯨꯅ ꯊꯝꯂꯒ ꯃꯈꯨꯠꯇ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯃ ꯊꯤꯟꯗꯨꯅ ꯊꯝꯂꯒ ꯅꯨꯡꯊꯪꯅ ꯐꯨꯖꯤꯟꯗꯨꯅ ꯁꯣꯛꯍꯜꯂꯦ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔꯒꯤ ꯅꯨꯄꯤꯁꯨ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯁꯤ ꯎꯕꯗ ꯏꯟꯁꯄꯦꯛꯇꯔꯒꯤ ꯊꯃꯣꯏꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯔꯕꯅꯤ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯏꯟꯁꯄꯦꯛꯇꯔꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯅꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯕꯨ ꯑꯩꯅ ꯐꯥꯖꯤꯟꯕ ꯂꯩꯇꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯅꯆꯥꯅꯨꯄꯥꯒꯤ ꯈꯨꯠꯇ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔꯅ ꯊꯤꯟꯖꯤꯟꯕꯗꯨ ꯅꯪꯒꯤ ꯅꯃꯤꯠꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯐꯥꯎꯕ ꯅꯪꯁꯤ ꯑꯆꯨꯝꯕ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯟꯁꯄꯦꯛꯇꯔꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯄꯪꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯩꯅ ꯐꯥꯕ ꯂꯩꯇꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ ꯅꯪꯒꯤ ꯀꯁꯇꯗꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯑꯆꯨꯝꯕ ꯍꯥꯏꯗꯣꯛꯂꯕ ꯅꯠꯇ꯭ꯔꯣ ꯇꯣꯕꯤꯒꯤ ꯋꯥꯐꯝꯁꯤ ꯄꯜꯂꯛꯄꯗ ꯏꯟꯁꯄꯦꯛꯇꯔꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯇꯥꯎ ꯏꯅꯣꯔꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯃꯈꯥꯗꯨꯗ ꯑꯩꯒꯤ ꯃꯤꯁꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯈꯤꯕ ꯃꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯂꯝꯒꯗꯕꯅꯤ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯅꯪꯒꯤ ꯅꯃꯤꯠꯇꯨꯃꯛꯅ ꯌꯦꯡꯕ ꯐꯪꯒꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤꯕ ꯑꯁꯤꯅꯤ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯐꯣꯟꯁꯤ ꯊꯝꯈ꯭ꯔꯦ ꯄꯨꯂꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯐꯣꯟꯁꯤ ꯃꯥꯅ ꯂꯝꯕꯤꯗ ꯂꯪꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯐꯣꯟ ꯇ꯭ꯔꯦꯀꯤꯡ ꯇꯧꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯂꯪꯊꯣꯛꯂꯝꯂꯤꯕꯅꯤ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯅ ꯍꯪꯉꯤ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯏꯟꯁꯄꯦꯛꯇꯔꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯩꯅ ꯀꯟꯗꯨꯅ ꯐꯨꯖꯤꯜꯂꯤ
aduga magi maraibakta nongwisu namsili tawribu khudimak raja ram amadi nilasu uribani tobina mabu hatana bagi damakta lau khongduna kaplai inspector hairi aina hanglibo hangsing si pakum nangna chumna chumna pigidabani Kripakaran phone tawrikibagi voice recording si thadokun tahle aduga hangli khonjel si kanana tobina madudi Kripakaran hariba gangsa nupa adu khonjel inspector na siba haribisna kanano tobina magi manau nupani inspector na hojik siba kalai dalai tobina madumudi ai khangde sar inspector na hayu yadabani nang hojik kaptana halani mastiki tobi si pakatna khonjel thakta niktuna sara seng maki madumudi ai khangjade haiduna hanjin hanjin lauduna phongdoli sai nupam sensilakna tawribasi khamjili aduga hangli sar kaido bu yawrbana inspector na Kripakaran hairu nupana phone tawduna hairi magi manau nupa amadi magi khongburoi sing aina phajinduna thamkhre aduga makhoina aigi nupi ga isa nupa ga su phajinduna thamkhre karigum manau nupa thadorok ta batarabadi aigi nupi ga isa nupa ga du hatkani hairi hainari wafam si tabda raja ram gi bapam sa singak bedaloi aibadi makhoina hatokriba miyoi sing adugi maramda hainari bani haibasi makhoina sum hap tare ojek inspector magi police team sta hairi nakoi kangbu mana Kripakaran haibasi kadai da leibono haiba thidokna bohono aduga nakoi kangbu mana sibagi phone du trace tawduna kadai da leibono haiba khangdokna ba thido masiyarduna police kangbu sing si thadokre aduga raja ram gi bapam sa su police station asdiki satkhro yarani haiduna thadorle nakalamdana barun haribnu pasu lei mana abraham call tawduna hairi nangbu dubai da chalhan nabagi damakta sil langlambani adubu khudong cha da khara mayoknare maramduna nangna dubai da chatpagi mahutta aigi manager adoina dubai da tharage aduna nangna pai khiba lupa cham satpi note adu lawna nabagi damakta nangi nanakta aigi manager adu tharake abraham na su thabiraklo ai soidana ki ngairamge haidun khumi tawudu magi manakta cham satpi note adu di leitrabani na magi thamoi da pakhatpa madi phawri nakalamdana inspector si ulai police amana mangona call tawrtuna hairi sir sibagi phone adu khana track tawuda pung amarom switch off haiduna dum leire magi last location yeng matamda banala hari mafam adu gi thong manak toina thole maramaduna mafam adu check tawna bagi damakta khoi chali aduga hojek pung amagi mamanga thokiba thogdo ma hangge tuna ulai aibadi raja ram gi mafam sana thong mapasi yorok matamda gari khamnaga gangster sing aduna pairam ba phone makai ising da loina thadaram khibani nakalamdana Kripakaran gi kangbu si ulai mana abraham da hairi lupa cham se pil note adu nangonda leitre habsi kari gi damakta na barunda khangandri base abraham na sauna nangi nanaw nu panu pukhibo wallet ta lupa cham se pil note du yawkhre haiduna aina barunda hairu matamda mana thazar kadro lupa crore lising ma du longna nabagi damakta game ama sanari bani haiduna mana khalakani maramdana nang amadi nangi kangbu sing mana loina hatokhi gani aduga aingonda su mana soidina singnarakani wafam staff da Kripakaran chuki bu phawre matungda magi miyim do onsilaktuna inspector aduna kari tawri haibsi khangdokna bagi damakta aigi miyoi sing thaduna magi matung ina handuna yemu nakalamdana inspector Aruna Giri si ulai magi phone da commissioner Manimaran haribnu pasna phone tawsilagli mana hairi aigi fax ta nangna photo ma tharaklaga nupa si gi details ki maramda nirakibadai inspector na hoi mani sir magi maramda khangna nabagi damakta police station khudimakta loina thakibani commissioner kari maram leibagi damakta magi maramda thigaliban masdigi inspector na mamanga thokiba Abraham haribnu pasna hospital manungda police personnel kya ma halamlaga chenkhibi wari si mangona khangale masdigi commissioner sin makatarai ngasidigi sahi nipani mamangda Abraham ko bo criminal ama phana nabagi damakta aibu special team amada join tawhunkibani adubu laibak thibadagi aingonda accident ama thokpadagi madugi team madu daidi makhata na yawbu phangkhidre adubu amarom dadi madu laibak phabani karigumba madugi accident adu tholom da batarba special team madu da dumak makhata na yawrum khigani adorabadi nanga ngasi wari sanari basi phanglam laroi haibade ai soidana siram lagani haibani mahagado most wanted criminal amani karigumba yamna chauba aruba thaba ama leiraba matamda da mahak si mapana tholapani atai matamda di mahak si kadai da leibano haiba karamata na khangde ude magi oina team amata leite thaba khudingmak ma matomta na pangthokpani magi maramda khangdokna bahona ba haibasi awabani maramdi mabu masak khangli base miyoi khak khaktani aduga miyoi ayamana di magi maming khaktani tari basi masakti ayamana khangna banate high profile oiba miyoi kya ma hathibagi case ta ma chenei maramaduna mabu hek uba kaptuna hana dabagi damakta ikhoina koithi thirakibani masdagi encounter specialist oiba police officer taramanga khangatuna mabu kaptuna hana dabagi damakta koithi thiki nongmadi achobo hotel amagi manungda powerba businessman amabu mana hatka daure habagi aronba pawma phangi masdagi aikhoigi team maduna mabu hana nabagi damakta hana na mafam du lumdun laikibani adubu ngakli wafamdi masigi encounter operation asida mano oina biyoi tara taruk hatki taramanga aduna encounter specialist oiba police officer sing aduni aduga tara taruk subu mi aduna mana hana nabagi damakta lakiba apawba businessman aduni asuna haibaga haukhrabu thodu osi ulei Abraham bo hana nabagi damakta lakiba police officer sing si mana loina hatokle aroibada businessman asi usmana noina kaptuna hatoki commissioner sin makhatari hairibu numit asidagidi thawai mangani haibagi akiba leibadagi kanagumba police officer amatana mabu phabagi case asida yaw haiba yakhire masdagi sahi amarongi matungdagidi Abraham haribu nupasi kadai da leikibano kari tawribano haibagi information amata phangba ngamkhidre
ꯑꯗꯨꯕꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯏꯟꯁꯄꯦꯛꯇꯔꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯥꯔꯒꯤ ꯁꯣ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯄꯥꯀꯔꯟ ꯍꯪꯂꯛꯏ ꯑꯕ꯭ꯔꯥꯍꯝꯅ ꯕꯔꯨꯟꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯃꯦꯅꯦꯖꯔ ꯅꯨꯄꯥ ꯑꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯐꯪꯗꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯂꯩꯖꯕꯤ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯧ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯍꯣꯠꯅꯗꯨꯅ ꯃꯥꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯒꯦ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯒꯥꯔꯤꯒꯤ ꯁꯣ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯇꯣꯝꯇ ꯆꯠꯈꯤꯅꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤ ꯈꯔ ꯄꯨꯔꯒ ꯆꯠꯈꯣ ꯑꯕ꯭ꯔꯥꯍꯝꯅ ꯀꯅꯥꯁꯨ ꯄꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯩ ꯏꯇꯣꯝꯇꯅ ꯍꯣꯠꯅꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯐꯥꯔꯃꯥꯁꯤ ꯗꯨꯀꯥꯟ ꯂꯩꯔꯤꯕꯁꯤꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯔꯦ ꯊꯥꯡꯖꯧ ꯑꯃꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯐꯥꯔꯃꯥꯁꯤ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯍꯤꯗꯥꯛ ꯂꯧꯗꯨꯅ ꯑꯕ꯭ꯔꯥꯍꯝꯅ ꯆꯥꯁꯤꯜꯂꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯐꯥꯔꯃꯥꯁꯤ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯕ꯭ꯔꯥꯍꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯥꯔꯥꯝꯒꯤ ꯌꯨꯝꯗ ꯂꯩ ꯁ꯭ꯇꯦꯁꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯅꯨꯄꯤ ꯅꯤꯂꯥꯕꯦꯅꯤꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯍꯟꯒꯗꯧꯔꯦ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯞ ꯄꯨꯒꯅꯤ ꯔꯥꯖꯥꯔꯥꯝꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯀꯗꯕꯅꯤ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯅ ꯃꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ ꯄꯄꯥ ꯔꯥꯖꯥꯔꯥꯝꯅ ꯑꯩꯈꯣꯏꯗ ꯀꯔꯥꯇꯦ ꯇꯝꯂꯝꯕ ꯄꯨꯂꯤꯁꯇ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯥꯏꯅꯦ ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯅꯤꯂꯥꯅ ꯒꯧꯇꯝ ꯀꯧꯕꯅꯤ ꯄꯄꯥ ꯃꯁꯤꯗꯒꯤ ꯔꯥꯖꯥꯔꯥꯝꯅ ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯔꯥꯖꯥꯔꯥꯝꯅ ꯀꯔꯥꯇꯦ ꯇꯝꯕꯤꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒ ꯎꯅꯔꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯒꯧꯇꯝꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯖꯥꯔꯥꯝ ꯑꯁꯤ ꯒꯧꯇꯝꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯄꯨꯂꯤꯁ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯪꯂꯤ ꯅꯈꯣꯏꯅ ꯁꯤꯕꯥꯒꯤ ꯐꯣꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯗꯨ ꯀꯝꯗꯧꯔꯦ ꯑꯣꯐꯤꯁꯥꯔꯁꯤꯅ ꯈꯨꯝꯃꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯤꯂꯥꯅ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯐꯣꯟ ꯍꯨꯟꯗꯣꯛꯂꯝꯕ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯥꯏ ꯃꯨꯇꯨꯗꯨ ꯁꯨ ꯎꯗꯦ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯣꯐꯤꯁꯥꯔꯁꯤꯅ ꯈꯨꯝꯃꯤ ꯃꯥꯒꯤ ꯃꯄꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯑꯦꯁꯥꯏ ꯃꯨꯇꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯥꯕꯨ ꯐꯨꯗꯨꯅ ꯁꯣꯛꯍꯜꯂꯝꯂꯤꯕꯁꯤ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯃꯥꯅ ꯄꯨꯂꯤꯁ ꯑꯁꯤꯗ ꯍꯪꯂꯤ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥꯗꯣ ꯅꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯁꯦꯡꯅ ꯈꯨꯝꯃꯨ ꯄꯨꯂꯤꯁ ꯑꯁꯤꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯊꯥꯖꯕꯤꯌꯨ ꯁꯤꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯈꯤꯕꯁꯨ ꯂꯩꯇꯦ ꯑꯕ꯭ꯔꯥꯍꯝꯅ ꯇꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯨꯂꯤꯁ ꯑꯁꯤꯅ ꯃꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯄ ꯂꯩꯇꯦ ꯀꯔꯥꯇꯦ ꯃꯥꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯉꯛꯄ ꯈꯪꯐꯥꯎ ꯐꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯀꯔꯥꯇꯦ ꯃꯥꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕ ꯄꯨꯂꯤꯁ ꯑꯁꯤꯅ ꯍꯣꯏ ꯃꯥꯅꯤ ꯀꯔꯥꯇꯦ ꯃꯥꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯇꯣꯕꯤꯅ ꯃꯥꯕꯨ ꯀꯔꯤꯃꯠꯇ ꯁꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤꯕꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯁꯥꯊꯤꯅ ꯐꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕꯒꯤꯅꯤ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯑꯕ꯭ꯔꯥꯍꯝꯒꯤ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯊꯥꯡ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯔꯥꯖꯥꯔꯥꯝꯒꯤ ꯌꯨꯝꯗꯅꯤ ꯇꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯅ ꯅꯤꯂꯥꯕꯦꯅꯤꯒ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯒ ꯂꯩ ꯔꯥꯖꯥꯔꯥꯝꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇꯦ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯃꯈꯨꯠꯇ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯗꯨꯅ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯤꯂꯥꯕꯦꯅꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯄ ꯐꯥꯎꯏ ꯅꯤꯂꯥꯅ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯃꯥꯅ ꯈꯥꯝꯂꯒ ꯃꯥ ꯑꯣꯏꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤ ꯅꯤꯂꯥꯕꯦꯅꯤꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯒ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯕ꯭ꯔꯥꯍꯝꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯤꯗ ꯑꯕ꯭ꯔꯥꯍꯝꯅ ꯆꯦꯞꯊꯗꯨꯅꯁꯨ ꯌꯦꯡꯂꯛꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯐꯨꯅꯈꯤꯕꯒꯤ ꯗꯥꯛꯐꯝꯁꯤꯡ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯏ ꯇꯩꯔꯤꯕꯁꯤꯕꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯆꯠꯈꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯕ꯭ꯔꯥꯍꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯃꯤ 6 ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯅꯤꯂꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯅꯤ ꯏꯟꯁꯄꯦꯛꯇꯔꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯩ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯝꯗꯨ ꯃꯥꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯒ ꯆꯪꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯤꯚꯤ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯚꯣꯜꯌꯨꯝꯁꯤ ꯍꯧꯅ ꯂꯩꯈꯠꯂꯤ ꯅꯤꯂꯥꯅ ꯊꯣꯡꯅꯥꯎ ꯃꯈꯩ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯝꯅꯁꯨ ꯃꯥꯒꯤ ꯃꯈꯣꯡꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯤꯡꯖꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯨꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜ ꯌꯨꯝꯊꯥꯡꯅꯕꯅ ꯇꯥꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯅꯤꯂꯥ ꯑꯕ꯭ꯔꯥꯍꯝꯒ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯑꯕ꯭ꯔꯥꯍꯝꯅ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯁꯤꯅꯗꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯗꯕꯅꯤꯅ ꯃꯥꯅꯁꯨ ꯊꯥꯡꯁꯤ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯐꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯕ꯭ꯔꯥꯍꯝꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯑꯕ꯭ꯔꯥꯍꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯎꯕ ꯄꯥꯅꯕ ꯉꯝꯗꯦ ꯑꯕ꯭ꯔꯥꯍꯝꯅ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯐꯨꯈꯤꯔꯝꯃꯤ ꯅꯤꯂꯥꯒꯤ ꯃꯃꯥꯏꯗ ꯊꯤꯟꯕꯗ ꯃꯥ ꯇꯨꯏ ꯑꯗꯨꯒ ꯅꯤꯂꯥꯕꯦꯅꯤꯒꯤ ꯆꯔꯝꯗ ꯃꯥꯅ ꯆꯞꯇꯨꯅ ꯏꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯉꯥꯛꯇꯨꯅ ꯊꯝꯕꯗ ꯑꯕ꯭ꯔꯥꯍꯝꯅ ꯏꯟꯕ ꯉꯝꯗ꯭ꯔꯦ
Tanjasta mamam sa ani saknan song silak tuna kau digi Abraham si pai thok tu phujil ga dai laimai tari ba thang sta nilan niali chongkhlak pata nilabe ni lawr ga thang silang silai Abraham na thun lai tho budi mangon palhau de phaglang doi ni yui masi uda Abraham na sukhang le magi mangda lep ibuni pi ani si arai bana te habisi nila na song silak tuna mangon thin gi tawi aduba Abraham lai tholak magi mabuk ta thin mata ma pai thok tu sa thiro phaglang da phuji nakal maromdana raja ram si ulai mana gari thoduna laklingai magi yumlon na ba mana mangon call tawsilai aduga hairei numidang ista kari gi damak no tv gi volume hauna leikhali badu tumba yadre khita lei thabiu asumna har pusda raja ram na sukhangle makoi yumda kari gum khudong thibam leire habisi mastigi yam thuna gari si mamai leiduna ma yumda lai hojek nilabeni ga Abraham gi yam kana fight tongeri nilabeni na magi hai singlo fighting technique sing si na duna Abraham gi thabak tu phudorok to ma thong di yasili mastigi Abraham si hen hen saugla le Yamathuna song selector nilabeni gi pukta thin matam da di shopha da phujin na tui tanjasta nila song selector mangon da kawi adugo mamai da sundok tok tu thinjili adugo mapangal kan gi chang si nupa oibini na Abraham ni heli mastigi man hoina nila bu tap tana phukirami adugo mabuk ti yam kan kaw thorok pudi gi lan pai thok tu ma phujil ga dai nilabeni na hogulok tana Abraham gi mabuk ta chawkri na kalli adugo mamai da sukhuning ni thinjili hakchang si pai dun langmu da laimai da phujili laimai da turiba Abraham da mana yam kan khut na tharak matam da Abraham si thun lei tho du na pal haude Tanjasta raja ram chuma khoi yumdi yoksile yamathuna ma imung di sensilai aduga hojik Abraham na nilabeni khut si phakre magi makok si leimai di yam kana phujil halle mamai de su yam kana kana thilli aduga paidon lang thorok da phaglang da phujin duna tai Tanjasta raja ram chuma ning sensilak da tawri ba film si mana su ure shauning muglo nen yam kana songsilak da Abraham gi thabak da kaw da ma pai thok tu tur ga tai yamathuna sensilak da Abraham bu thang da leimai da phujil halle aduga mabuk amadi mamai da su non not ni thinjili paidon lang da amuk su upu da phujili non not na kaushin ba thinjin ba tawguloina mabu charam da namsin dura thami Abraham na pledam paikhatuna rajaram gi makok ta thajili aduga not na rajaram de attack tawsili aduga mana tawli ba attack khodi musingak thok loina yamatam thina Abraham bu phu loina paidun lang da amuk su upu da phujil ga tai tanjasta laimai da tudun leidi magi nupi bu rajaram ni yenglai aduga di mana on thorok matam da khangawdana Abraham na kolam na magi mamai da hanjin hanjin kan ba da gi ma laimai da wan thaduna takre mapuroi bi mataw usini labi ni sui yeng magamdre masagi asopa na maram oidra ma so hakot pangam dan leidi bani hojek Abraham na phaglang de yudun leiri ba thang satolga nilabeni gi baiki tam sangsilabli tanjasta masano pi nila amadi rajaram su wan tharga leiri bani nilabeni da Abraham na mit khana yengdun leiramlaga thangs le charam da thilak matam da nilabeni gi khut na phai phana kana ngak na bo honai adubu sapu khana thang si mathak tegi namsilak pusida charam da thingi da khasik tang haire tanjasta yumusda leiri ba makhoi gi imung munung gi photo sing si film yengi ba khoi do lei adugu di hojik angak pasaktam mu ure Rajaram amadi magi manau nupana na hawiringai makhoi ani mak karate taminarai haibisi photo sidagi khangmangamle haibidi nahandagi chamcham bamiyo yamani haiduna film yengliba khoina khanduna lakhiba Rajaram gi manau nupa ilango sisu phasina phuna bhaiba misagam oiramle asum hek utpaga Rajaram gi manau nupa ilango sisu yumda halaktuna thongjin da leptun leiramle matai mabu thangna thinduna hatkada wi tawramni ba phibam si udagi yangba thuna sensilaktuna Abraham bu mana thomdur puthorga pairga lang thokhi mangodu phuge hedana Abraham ne sensilai adu ilango na mamai da thin ma pai thoi non no tu ilango da mane tek tawsilai adu ilango na line lei thoktur ma bu thit plepde Abraham ne thilak da magi khud si phagre ilango gi seram da bana chapi adu ilango na magi khud si lok tholga lei thek tu thudek da ma chaina kol khang ya na kad law mamai da khuning thinjil ba matung da atop khud si bu lei thek da Abraham si yam kan kan law pai dun lang da lei mai da phujin da tai adu lei mai da tari bu thang se Abraham da pai khatre ilango na di karimati ki ba tawdana ma bu kausil Abraham na thang set yan tharakpaga nakal degi rajaram sok selectuna thadokre charam de saptuna mamai yam kana makok thomjili tanjasta nilabeni so hoglagle aduga Abraham gi thabak ta kaw ma pai thoktuna sathira uphu du phujili hojikti Abraham si leng mangam khidre tanjasta rajaram nilabeni amade ilango makhoi humna na haw oringai karate da black belt phangkhibagi photo si ulai nakalamdana barun si ulai magi mi oi bunu pam na hairi sir handaki khagi project ista phanggadoriba crore lising humudra gi sendong sina amuk invest tawraga atopa mining tawgada mafam sing da khoina loina khandok tuni itholabani karigumba hari mafam sing ista mining tawbu taragadi lakadoriba sahi tara romista akhoi companies na india gi oina khwaidigi paisa paiba company haibudu soidana maki oiragani wafam star ga baruna se adikvati harauzari nakalamdana kripa karanna Abraham gi phone da call tukshin matamda not reachable haiduna dum laire aduga somdana Abraham bu chawkri ma da yoli ni punchindra pharga thamlebani hojik su rajaram na mabu phu lepti kaujenga saptun thamnaga hangli inspector gi nupi amadi masaru pakadai de lotun thami mustigi Abraham na su inspector gi family lotun thamli mafam adu haidokre masi matungda rajaram amadi nila si makhutta globe upsilaba matungda gangster singi manakta satna nabagi damakta sem sakre makhoi gi fingerprint ta dana bagi damaktani globe uptun salibasi nakal madana kripa karanda pau he hek piba eli haribunu pasi ulai
Rajaramgi imung manungda pau pirakhiba nupaduga thengnabadagi mana ona tenana taru wafamada hujikti khanglakpadagi Kripakaranda call tawsilai aduga mana hairi bro aina aranba thaba ama tawrure makoigi family gi maramda information pirakhiba nupaduga ai hujik thengnare nupidugi mapadu headmaster ni haiduna aina tarubani adubu headmaster haibo iramdre karate master haibo iramle Kripakaranda karate master oi haiduna kaidoraba Elina masanupidu sumapaga sapmanana karate haibini aduna aina dum khanbada mangkhriba miyoi ado makoigi family na hatpa soidina oiramgadaba mali aseng badumakti aisu khangde tawudubu makoigi family do achamba araibadi natte asumna haineringai Kripakarangi gangster singa leiriba kaasi thongsida gangster ani mapalomdagi kausilaktuna thongsi pungkai kaiduna paisilagle manungsta leiriba singi ngakpada loinarabani adugadi hojik sangsilibasi Rajaram amadi Nilasi oiramle Kripakarana hairei o aigi inaunu pabu pharamlibasi na khoina oireko Leramliba gangster singa si makoy ni phuna nabagi damakti yamna kana kana sensilai adu mapa masada khotha ma thawa phangde makoy ni na gangster singa si yamna tamthi na thitli matangsta uliba fight chin si yengbada mit pham hongma ngamda bhai du bai gangster nu pamana thang pai duna Nila da attack tawsilai adu Nila na phajna phurga thang si mundra mangona thinge tawi tanjasta mapa Rajaram na somsilaktuna kawraktuna gangster nu pas ki thawa ka thang thinjil handuna hatokle attack tawsilakpa gangster amu su thang thin na hatoi matau sumna maphamsta leramliba gangster khudima mapa masana loin loisile Hujikti Kripakaran matopta ngaire mabusu sangsilaknamagi dangta Rajaramna kausili mustagi shawrubu Kripakaran si makoini de attack tawngnamagi dangta chensilai adugu mapa masana phudorokpudagi laimai da paithokthuni yesilaga tai laimai taramba thangsa ama Rajaram lokhotunu paiki adugu masanupi da hairi inspector gi mung munung du kadai da lotun thamana haibtu check taw mustigi masanupi na mafamsta sangchangna koiti thiragli adugadi kamagi manung di yanglakpa matamda inspector gi family bu manung da phajin dun thamliba si ure toloktuna mapa da hairi papa makoini bu punna ka manung da thamori Rajaram hairi mabu hingandunu thambai base oiroidabada mata manghanbani aduna loisin khibana pharani mustagi Kripakaran shaura kari haiba aibu hatol makhoi puduna sakhiba si araibani haidana koin khanbra Rajaramna nangbu hatpadi kari gi luruni masi hardana thang yange haiduna hek chongchilakpaga tunglomdunu paamna gari thaujilalibsi ure mustagi Rajaramna sumabu hatki torun bisi lepi nupasi makoin lari mafamsta sangsilali mayamdu phaptana bhaijaramge mafamsta sangsilali bunupasi Barungi manager oiba misagaduni aibudi ngasai Barunna Abraham da haikibani aigi manager oiba misagadu nangina nakta laktuna lupa chama satpi note adu soidina maki lauragani haiduna hojing bana sangsilakpa matamda manungsda oiramliba filmsta madi ngakpada loikre manager asi usu Rajaram taptana phuduna mamangda phamanduna thamli aduga Kripakaranda hangli mahakasna kanano mastagi Kripakaranna aina haidra aibo hatpa hibse araiba natte aigi thakta su atopa misak ama leiribani mahagaduna tharaliba misak ni masi makoina pamliba posak ama khak nakhoi gi nanakta lei karigumba madu hek phangdri bhawa nakhoi bu lem tharoi adum tanarkani Rajaramna kari posana makoina ingonda gi pamliba siu mastagi Kripakaranna ngasai mamangda chama satpi note yauraba wallet ama ona khibagi wari du liduna khangale mastagi Rajaram noktuna kari su leitaba chama satpi note ama khakibu achu wathok oigedrani oiroidaba ngangbagi mahutta thajaba yabu waawena ngang Kripakaranna thajadraga nupa hangu madugi chama satpi note du launa nabagi dum tama famsta labibani Rajaramna manager nupas to onsilaktu hangi hey cham satpi note du kari yawdagi nang law laglibano mastagi mamangda su film yangi bakhona ukraba black opal haina khangnariba atang makhalgi mineral makhalama mining tawbugi wafam mastagi lupa crore lising humudra gi sendong phangbagi wafam foot lising baga chamnga luthana drill hutpagi wafam aduga karigumba khudong thiba soibadagi landslide thokpa taragana masing yamlo praja sing sibagi wafam sing si wari liduna Rajaram da khangalle aduga minister amagi trust account da lupa crore lising ma kaphalaknabagi damakta lupa chama satpi note si yamna mak maru oi haibasi su khangalle mustigi Rajaram masanupi dairi nangi uncle ilango da phone taw tuga nupasna hari wafam si kyam sumuna haibudu khangdokadabani mustigi Nilana magi uncle ilango da call tawsilaga makoina hatoktuna phumjin khraba siwagi pocket tagi wallet check tawna nabagi damakta haigre mustigi ilango na tholaktuna asibu sing phumjin khibu mafam sibu hogaire masing matungda Nila da phone tawduna hairei hoi bema nangna haibo wallet tumak thengnare aduga masigi manungda lupa chama satpi note amusu yawi phajinduna thamliba Abrahamna lupa chama satpi note si uda mamit law thorai Nilana mapa da hairi papa hainri wafam se achumba maki oire Kripakaran hairei madugi lupa chama satpi note adu aingonda pirau aduga madubu Barunda khusina khrabadi problem khudimak loin sob oiragani khana chaina ba thoklibu khudima sisu loina kauthoknarasi karigumba lupa chama satpi note adu makhoi da pikidaba darabadi aibusu Barunda soidana hatkini aduga madugi paisa dugi khongul liraktuna nakoi busu soidana maki hatokhini adana khanari ba khudimak si kokna nabagi damakta paisa du aingonda sinau mana hairali wafam staraga Rajaramna wakhal munna khandul lai makoigi imung munung do oiriba khudong thiba thokdok sing sigi saktam magi mamita sangsang urai mustigi masanupi kauduna hairei lupa chama satpi note se khoina piru daba tarabadi makha tana khudong thiba kyam soidana tholakani aduna kari tawsige haibado nangna warep law
ꯅꯪꯅ ꯍꯦꯛ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯇꯟꯖꯥꯁꯤꯗ ꯀ꯭ꯔꯤꯄꯥ ꯀꯔꯟꯅ ꯑꯣꯏꯔꯣꯏꯗꯕ ꯈꯟꯗꯨꯅ ꯂꯩꯔꯅꯨ ꯂꯨꯄꯥ ꯆꯥꯝꯃ ꯆꯠꯄꯤ ꯅꯣꯠ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯔꯛꯎ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯟꯅ ꯆꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯅꯤꯂꯒꯤ ꯃꯃꯤꯠꯇ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯁꯛꯇꯝ ꯎꯔꯛꯏ ꯃꯥꯏꯅꯤꯡ ꯇꯧꯕꯗꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪꯒꯤ ꯌꯥꯝꯂꯕ ꯄ꯭ꯔꯖꯥꯁꯤꯡ ꯆꯤꯡ ꯅꯤꯡꯈꯥꯏꯗꯨꯅ ꯁꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯅꯤꯂꯥꯅ ꯍꯥꯏꯔꯛꯏ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯃꯥꯡꯕꯗ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯈꯟꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯀ꯭ꯔꯤꯄꯥ ꯀꯔꯟꯅ ꯑꯣꯏꯔꯣꯏꯗꯕꯗ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒ ꯅꯈꯣꯏ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯕ ꯅꯠꯇꯦ ꯀꯥꯟꯅꯗꯕꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯅꯨ ꯃꯁꯛꯁꯨ ꯈꯪꯅꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯋꯥꯕꯤꯔꯒ ꯅꯁꯥꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯤꯂꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒ ꯁꯛ ꯈꯪꯅꯗꯦ ꯑꯗꯨꯕꯨ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯃꯐꯝꯁꯤꯗ ꯅꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯃꯥ ꯃꯆꯥꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯤ ꯈꯪꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯀꯔꯤꯃꯠꯇ ꯁꯛ ꯈꯪꯅꯕ ꯅꯠꯇꯦ ꯀꯔꯤꯃꯠꯇ ꯈꯪꯅꯗꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯜꯂꯨ ꯀꯔꯤꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ प्रजाꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯁꯛꯇꯝꯁꯤꯡ ꯎꯠꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯜꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥ ꯁ꯭ꯀꯨꯜ ꯀꯥꯗꯨꯅ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯀꯌꯥ ꯑꯃ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥ ꯊꯥꯗꯨꯅ ꯍꯤꯡꯒꯣꯜ ꯁꯨꯔꯤꯕ ꯃꯄꯥ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥ ꯑꯃ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯀꯥꯔꯤꯕ ꯀꯌꯥ ꯑꯃ ꯏꯃꯨꯡ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯕ ꯀꯌꯥ ꯑꯃ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯤꯕ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯁꯛꯇꯝꯕꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯅꯩ ꯇꯟꯖꯥꯁꯤꯗ ꯀ꯭ꯔꯤꯄꯥ ꯀꯔꯟꯅ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯂꯞ ꯁꯤꯔꯅꯤ ꯔꯥꯖꯥꯔꯥꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯥꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤꯗꯤ ꯑꯩꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯃꯁꯤ ꯃꯇꯨꯡꯗ ꯔꯥꯖꯥꯔꯥꯝꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯅꯤꯂꯥꯅ ꯒꯦꯡꯁꯇꯔ ꯑꯃꯗꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯃꯛꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯇꯒꯤ ꯂꯣꯛ ꯍꯥꯡꯍꯟꯗꯨꯅ ꯐꯣꯟ ꯑꯁꯤꯕꯨ ꯑꯃꯨꯛ ꯏꯟꯁꯄꯦꯛꯇꯔꯒꯤ ꯐꯦꯃꯤꯂꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯏꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯏꯟꯁꯄꯦꯛꯇꯔꯒꯤ ꯅꯨꯄꯤꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯈꯤꯕꯗꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯄꯨꯂꯤꯁꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯟꯗꯨꯅ ꯄꯨꯊꯣꯔꯛꯏ ꯇꯧꯕꯇꯕꯨ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯅꯤꯂꯥꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯁꯤꯗꯨꯅ ꯇꯥꯔꯝꯂꯤꯕꯁꯤ ꯎꯔꯒ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯨꯟ ꯑꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯌꯦꯡꯂꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤ ꯀ꯭ꯔꯤꯄꯥ ꯀꯔꯟꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯁꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯔꯝꯂꯤ ꯃꯁꯤ ꯄꯥꯎꯁꯤ ꯎꯔꯨꯕꯗꯒꯤ ꯕꯔꯨꯟ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯃꯤ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯦꯅꯦꯖꯔ ꯑꯁꯦ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯞꯇꯥ ꯑꯃꯒꯤ ꯁꯨꯇꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯊꯥꯗꯣꯛꯈꯣ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯃꯥꯏꯅꯤꯡ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯕꯔꯨꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯁꯣꯏꯗꯅ ꯀꯥꯞꯂꯛꯂꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯥꯏꯅꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯩꯁꯥꯗꯨ ꯌꯧꯔꯛꯇ꯭ꯔꯦ ꯃꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡꯗꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯇꯣꯏꯅ ꯄꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯅꯪꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯎ ꯕꯔꯨꯟꯅ ꯑꯄꯤꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃ ꯊꯣꯛꯂꯦ ꯑꯩꯅ ꯊꯥꯈꯤꯕ ꯄꯩꯁꯥꯗꯣ ꯃꯐꯝ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯩꯁꯥꯗꯣ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯔꯛꯂꯒꯅꯤ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯕꯤꯌꯨ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯑꯩꯕꯨ ꯄꯩꯁꯥ ꯐꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯏ ꯕꯔꯨꯟꯅ ꯅꯠꯇꯦ ꯑꯗꯣꯝꯅ ꯑꯔꯥꯟꯕ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯁꯨꯞꯅꯒꯤ ꯅꯣꯡꯃꯈꯛꯀꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯂꯥꯛꯀꯅꯤ ꯃꯤꯅꯤꯁꯇꯔꯅ ꯐꯔꯦ ꯑꯩ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯄꯤꯔꯒꯦ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯗꯤꯜ ꯑꯗꯣ ꯀꯥꯎꯊꯣꯛꯂꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯕꯔꯨꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯤ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯪꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯕ ꯉꯝꯂꯦ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯅꯕꯗꯤ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯕꯔꯨꯟꯅ ꯑꯩ ꯑꯗꯨ ꯑꯗꯥ ꯑꯃꯠꯇ ꯈꯪꯗꯦ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯐꯪꯕ ꯄꯥꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯎꯠꯂꯛꯏ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯤ ꯀ꯭ꯔꯤꯄꯥ ꯀꯔꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯁꯤꯕꯥꯕꯨ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯤꯄꯥ ꯀꯔꯟꯒꯤ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯤꯄꯥ ꯀꯔꯟꯒꯤ ꯌꯦꯛꯅꯕꯁꯤꯡ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯤꯒꯠꯀꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯥꯎꯅꯨꯄꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯁꯤꯅ ꯀꯅꯥꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯂꯩꯕꯗꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ CCTV ꯐꯨꯇꯦꯖꯅꯆꯤꯡꯕꯁꯤꯡꯁꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯑꯦꯔꯤꯌꯥꯗꯨꯗ ꯀꯅꯥ ꯂꯥꯛꯄ ꯀꯅꯥ ꯆꯠꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯒ ꯀꯅꯥꯃꯠꯇ ꯂꯦꯝꯕ ꯊꯥꯕ ꯌꯥꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗꯒꯤ CCTV ꯐꯨꯇꯦꯖꯁꯤꯡ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯇꯧꯕꯇꯕꯨ ꯉꯛꯂꯤꯕ ꯋꯥꯐꯝꯗꯤ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯍꯦꯛ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝꯁꯤꯗ ꯍꯥꯟꯅ ꯆꯠꯇꯨꯅ CCTV ꯐꯨꯇꯦꯖꯁꯤꯡ ꯂꯧꯔꯨꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯁ꯭ꯇꯦꯁꯟꯗꯒꯤꯗꯤ ꯀꯅꯥꯃꯠꯇ ꯂꯧꯔꯨꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ
ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤꯗꯒꯤ CCTV ꯐꯨꯇꯦꯖ ꯈꯣꯝꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤꯕꯁꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯠꯂꯝꯗ꯭ꯔꯦ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ CCTV ꯐꯨꯇꯦꯖ ꯈꯣꯝꯒꯠꯇꯨꯅ ꯄꯨꯔꯝꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯏꯔꯝꯂꯦ ꯐꯨꯇꯦꯖꯁꯤꯡ ꯑꯁꯤꯗ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯀ꯭ꯔꯤꯄꯥꯀꯔꯟꯒꯤ ꯀꯥꯡꯕꯨꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯍꯥꯠꯄꯗꯨꯅ ꯆꯠꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯃꯁꯤ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤ ꯅꯠꯇꯅ ꯑꯇꯩꯗ ꯆꯠꯅꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯥꯀꯜ ꯑꯃꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯎꯠꯂꯛꯏ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯥꯖꯤꯟꯅꯔꯒ ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯃꯈꯩ ꯂꯣꯏꯅ ꯈꯣꯝꯗꯨꯅ ꯄꯨꯔꯝꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯤ ꯇꯧꯔꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯐꯣꯔꯦꯟꯁꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯂꯥꯛꯂꯦ ꯁꯤꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯇꯥꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯅ ꯃꯈꯨꯠꯇ ꯒ꯭ꯂꯣꯕ ꯎꯞꯁꯤꯜꯂꯒ ꯐꯨꯅ ꯆꯩꯅꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯈꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟ ꯑꯃꯠꯇ ꯇꯥꯔꯝꯗꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯥꯔꯥꯝꯒꯤ ꯏꯃꯨꯡꯁꯤꯗ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯌꯥꯝꯅ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯊꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯔꯕꯅꯤ ꯔꯥꯖꯥꯔꯥꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯗ ꯈꯕꯔ ꯄꯤꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯃꯊꯥ ꯁꯥꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯤꯂꯥꯕꯦꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯡ 9 ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯤ 6ꯄꯨ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯨꯛ ꯂꯥꯛꯀꯅꯤ ꯀꯔꯤ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯈꯟꯗꯨꯅ ꯂꯩꯕꯁꯤꯗ ꯊꯃꯣꯏꯁꯤꯗ ꯄꯥꯈꯠꯄ ꯄꯪꯐꯥꯎꯗ ꯐꯥꯎꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥ ꯀꯞꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯣꯏꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯂꯩ ꯃꯁꯤ ꯃꯇꯨꯡꯗ ꯅꯤꯂꯥꯕꯦꯅꯤꯅ ꯁꯥꯎꯕ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯤꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯀꯣꯛꯍꯟꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯍꯥꯏꯌꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯕ ꯌꯥꯒꯅꯤ ꯐꯝꯂꯝꯕꯗꯒꯤ ꯔꯥꯖꯥꯔꯥꯝ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯁꯛ ꯑꯃꯇꯪꯒ ꯍꯥꯠꯇꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤ ꯂꯣꯏꯅ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯔꯥꯖꯥꯔꯥꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯍꯥꯠꯇꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯣꯛꯈꯤꯔꯣꯏ ꯍꯥꯏꯕꯗꯤ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕ ꯃꯤꯐꯠꯇ꯭ꯔꯕ ꯅꯨꯄꯥꯗꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯅꯥꯎ ꯅꯨꯄꯥ ꯏꯂꯥꯡꯒꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯑꯩꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯕꯨ ꯉꯝꯒꯗ꯭ꯔꯥꯅꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯥꯈꯤꯅꯤ ꯔꯥꯖꯥꯔꯥꯝꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯑꯩꯈꯣꯏꯒ ꯃꯥꯒꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯐꯥꯎꯔꯣꯏ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯊꯝꯂꯝꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯂꯥꯡꯒꯣ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯑꯩꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯅꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯆꯧꯀ꯭ꯔꯤꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯌꯦꯡꯂꯒ ꯅꯤꯂꯥꯕꯦꯅꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯕ꯭ꯔꯥꯍꯥꯝꯅꯁꯨ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯔꯥꯖꯥꯔꯥꯝꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯕ꯭ꯔꯥꯍꯥꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯨꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ CCTV ꯐꯨꯇꯦꯖ ꯑꯁꯤꯗ ꯎꯔꯤꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕ ꯆꯤꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛ ꯃꯨꯟꯅ ꯇꯧꯔꯤ ꯇꯦꯛꯅꯤꯁꯤꯌꯟ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯝꯅ ꯂꯟꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯝꯕꯤꯁꯤꯗ ꯁ꯭ꯀꯨꯇꯤ 2 ꯕꯥꯏꯛ 4 ꯈꯛꯇꯅꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯁꯤ ꯃꯁꯤꯒꯤ ꯕꯔꯨꯟꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯅꯤꯂꯥꯅ ꯁ꯭ꯀꯨꯇꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯁꯤꯒꯤ ꯁꯛꯇꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯔꯨꯟꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯄꯥꯝꯆꯥ ꯑꯅꯤꯁꯤꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯍꯥꯠꯂꯣꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯂꯝꯂꯒ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯁꯤ ꯂꯣꯏꯅ ꯐꯥꯔꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ ꯅꯥꯀꯜ ꯑꯃꯗꯅ ꯔꯥꯖꯥꯔꯥꯝꯒ ꯃꯅꯥꯎꯅꯨꯄꯥ ꯏꯂꯥꯡꯒꯣꯒꯅ ꯀꯣꯝ ꯑꯃꯃꯨꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯅꯤꯂꯥꯅ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯃꯥꯕꯨ ꯍꯤꯡꯅ ꯀꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯊꯝꯂꯒ ꯃꯊꯛꯇ ꯂꯩꯕꯥꯛꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯒ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯨꯟꯒꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯅ CCTV ꯐꯨꯇꯦꯖꯇ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯐꯝꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯁꯥꯔ ꯑꯩꯅꯗꯤ ꯈꯪꯖꯩ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯔꯨꯟ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯌꯨ ꯄꯨꯔꯨꯕꯒꯤ ꯀꯦꯁꯇ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯊꯤ ꯊꯤꯈꯤꯕꯅꯤ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯣꯠꯀꯦ ꯍꯥꯏꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯐꯨꯅ ꯆꯩꯅꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯤ ꯐꯨꯅꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯎꯈꯤꯕꯅꯤ ꯕꯔꯨꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ CCTV ꯐꯨꯇꯦꯖꯇ ꯎꯔꯤꯕ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯅ ꯁ꯭ꯀꯨꯇꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯛꯇꯝꯁꯤꯗ ꯇꯥꯛꯂꯤ ꯃꯁꯤ ꯎꯕꯗ ꯕꯔꯨꯟꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕ ꯃꯄꯥ ꯃꯆꯥꯁꯤꯅ ꯑꯣꯏꯔꯝꯕꯁꯤꯗ ꯉꯛꯄ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇꯗ ꯏꯀꯥꯏꯖꯕ ꯄꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯔꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯒꯦꯡꯁꯇꯔꯁꯤꯡꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯄꯨꯡ ꯑꯃꯒꯤ ꯃꯇꯝ ꯈꯛꯇ ꯉꯥꯏꯔꯕꯅꯤ ꯅꯈꯣꯏꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯒꯦꯡ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯆꯠꯂꯣ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯠꯇꯣꯛꯂꯒ ꯃꯔꯨꯑꯣꯏꯅ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯔꯥꯖꯥꯔꯥꯝꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯦ ꯒꯦꯠ ꯀꯥꯎꯈꯥꯏꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯡꯁꯤꯅ ꯂꯣꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡꯁꯨ ꯐꯛꯀꯥꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯥꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯏꯂꯥꯡꯒꯣ ꯑꯁꯤꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯔꯨꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯃꯈꯣꯏꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯒꯤꯔꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯃꯤꯁꯟ ꯅꯤꯔꯛꯏ ꯃꯁꯤꯗ ꯕꯔꯨꯟꯅꯁꯨ ꯆꯪꯂꯛꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯒꯤꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯨꯡꯗ ꯊꯥꯡ ꯅꯝꯗꯨꯅ ꯔꯥꯖꯥꯔꯥꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯕꯔꯨꯟꯁꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯌꯨꯝꯒꯤ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯕꯨ ꯌꯦꯡꯂꯒ ꯅꯤꯂꯥꯕꯦꯅꯤꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯇꯪ ꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯊꯣꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯐꯥꯎꯕ ꯁꯤꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯔꯥꯖꯥꯔꯥꯝꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃ ꯐꯥꯎꯕ ꯍꯤꯡꯍꯟꯕ ꯌꯥꯗꯦ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯏꯂꯥꯡꯒꯣꯁꯤ ꯆꯦꯛꯁꯤꯟꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯕꯔꯨꯟꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯄꯥꯝꯆꯥ ꯑꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯔꯥꯖꯥꯔꯥꯝꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯒꯤ ꯈꯨꯠ ꯊꯥꯡꯅ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤ ꯃꯨꯟꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯂꯦ ꯅꯤꯂꯥꯅꯁꯨ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯇꯞ ꯇꯥꯡꯅ ꯊꯤꯜꯂꯤ ꯔꯥꯖꯥꯔꯥꯝꯅ ꯊꯥꯡ ꯑꯃ ꯂꯪꯂꯛꯄꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯒꯤ ꯂꯥꯏꯕꯛꯇ ꯊꯤꯟꯗꯨꯅ ꯁꯤꯔꯦ ꯃꯁꯤ ꯎꯕꯗ ꯕꯔꯨꯟꯁꯤ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯝꯆꯥꯒ ꯐꯥꯏꯠ ꯇꯧꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯏꯂꯥꯡꯒꯣꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯅꯔꯤ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯏꯂꯥꯡꯒꯣꯅ ꯊꯣꯝꯗꯣꯔꯛꯄꯗ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯔꯥꯖꯥꯔꯥꯝꯒꯤ ꯃꯄꯥꯝꯆꯥꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯊꯤꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯇꯤꯝ ꯑꯃꯅ ꯊꯥꯡꯅ ꯌꯥꯟꯁꯤꯜꯂꯛꯇꯨꯅ ꯏꯂꯥꯡꯒꯣꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯃꯥꯅ ꯂꯩꯃꯥꯏꯗ ꯇꯨꯔꯤꯉꯩ ꯃꯌꯥꯝ ꯑꯁꯤꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯃꯥꯅ ꯐꯥꯗꯨꯅ ꯊꯝꯂꯛꯏ ꯇꯟꯖꯥꯁꯤꯗ ꯅꯤꯂꯥꯕꯦꯅꯤ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗ ꯐꯨꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯏꯂꯥꯡꯒꯣꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯒꯦꯡꯁꯇꯔꯁꯤꯡꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯂꯥꯅ ꯕꯔꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯀꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯥꯝꯅ ꯊꯨꯅ ꯐꯨꯛ ꯍꯧꯠꯇꯨꯅ ꯂꯩꯊꯣꯛꯄꯗꯒꯤ ꯃꯉꯣꯟꯗ ꯄꯥꯜꯍꯧꯗ꯭ꯔꯦ ꯅꯤꯂꯥꯅ ꯊꯤꯜꯂꯛꯂꯤꯕ ꯈꯨꯠ ꯑꯁꯤ ꯃꯥꯅ ꯐꯥꯔꯒ ꯄꯨꯛꯇ ꯀꯥꯎꯕ ꯃꯇꯝꯗꯗꯤ ꯅꯤꯂꯥꯁꯤ ꯂꯩꯃꯥꯏꯗ ꯂꯥꯎꯅ ꯇꯥꯏ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯕꯁꯤ ꯎꯕꯗ ꯔꯥꯖꯥꯔꯥꯝꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯕꯔꯨꯟꯒꯤ ꯊꯕꯥꯛꯇ ꯀꯥꯎꯕꯗ ꯕꯔꯨꯟ ꯑꯁꯤ ꯃꯅꯤꯡꯗ ꯈꯖꯤꯛꯇꯪ ꯍꯜꯂꯒ ꯆꯠꯂꯤ ꯑꯗꯨꯒ ꯕꯔꯨꯟ ꯑꯃꯨꯛ ꯊꯤꯜꯂꯛꯄꯗ ꯔꯥꯖꯥꯔꯥꯝ ꯑꯁꯤꯁꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯏ ꯔꯥꯖꯥꯔꯥꯝꯅ ꯉꯥꯛꯊꯣꯛꯏ ꯑꯗꯨꯕꯨ ꯕꯔꯨꯟꯅ ꯀꯥꯎꯔꯛꯄꯗ ꯃꯥ ꯑꯃꯨꯛꯀꯁꯨ ꯅꯤꯡꯍꯟꯗꯨꯅ ꯆꯠꯂꯤ ꯇꯟꯖꯥꯁꯤꯗ ꯅꯤꯂꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯊꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯔꯒ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯐꯨꯊꯍꯜꯂꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯤꯂꯥꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯔꯛꯄꯗ ꯃꯥ ꯅꯤꯡꯍꯟꯗꯨꯅ ꯆꯠꯂꯤꯉꯩ ꯔꯥꯖꯥꯔꯥꯝꯅ ꯆꯣꯡꯈꯠꯇꯨꯅ ꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯁꯤꯜꯂꯤ ꯃꯇꯧꯁꯨꯅ ꯃꯄꯥꯃꯆꯥ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯆꯣꯡꯁꯤꯟꯗꯨꯅ ꯐꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯔꯨꯟ ꯑꯁꯤ ꯃꯈꯣꯏꯅꯤꯅ ꯇꯞ ꯇꯥꯡꯅ ꯊꯤꯟꯕ ꯉꯝꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯏꯂꯥꯡꯒꯣꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕु ꯄꯨꯡꯄꯣꯞ ꯄꯣꯞꯄ ꯃꯈꯩ ꯊꯤꯜꯂꯦ ꯍꯧꯖꯤꯛ ꯔꯥꯖꯥꯔꯥꯝꯒꯤ ꯃꯄꯥꯃꯆꯥꯅ ꯕꯔꯨꯟꯒꯤ ꯈꯨꯠ ꯑꯅꯤꯃꯛꯁꯤ ꯂꯩꯈꯥꯏꯔꯦ ꯑꯗꯨꯒ ꯊꯕꯥꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕꯗꯒꯤ ꯂꯩꯃꯥꯏꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯨꯏ ꯑꯃꯗꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯂꯥꯕꯦꯅꯤ ꯑꯃꯗꯤ ꯏꯂꯥꯡꯒꯣꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯈꯣꯏꯅꯤ ꯐꯝꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅꯤꯕꯨ ꯀꯤꯕꯗꯒꯤ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯥꯖꯥꯔꯥꯝꯅ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯕꯔꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯕꯔꯨꯟ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯇꯟꯖꯥꯁꯤꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯉꯪꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤ ꯅꯤꯂꯥꯗ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯈꯤꯕꯅꯤ ꯅꯤꯂꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏꯅꯤꯡ ꯑꯁꯤ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯂꯣꯏꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯃꯁꯤꯗꯒꯤ ꯅꯤꯂꯥꯅ ꯃꯥꯒꯤ ꯑꯪꯀꯜ ꯏꯂꯥꯡꯒꯣꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯏꯂꯥꯡꯒꯣꯅ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯁꯤ ꯎꯕꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯑꯕ꯭ꯔꯥꯍꯝ ꯑꯁꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯇꯨꯅ ꯆꯣꯡꯂꯒ ꯂꯩꯈꯤ ꯃꯇꯧꯁꯨꯝꯅ ꯂꯨꯄꯥ 100 ꯆꯠꯄꯤ ꯅꯣꯠ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯕꯔꯨꯟꯗꯁꯨ ꯈꯪꯍꯜꯂꯦ ꯃꯁꯤꯗꯒꯤ ꯕꯔꯨꯟ ꯑꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯁꯛꯇꯝ ꯑꯃꯁꯨ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯅꯤꯂꯥꯅ ꯄꯤꯛꯂꯤꯉꯩ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯕ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯎꯕ ꯇꯥꯔꯕꯗꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯊꯤꯗꯅ ꯃꯍꯥꯛ ꯑꯗꯨꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯗꯣꯡꯒ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ प्रजाꯁꯤꯡꯅ ꯃꯈꯣꯏ ꯈꯨꯡꯒꯪꯒꯤ ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯁꯛꯇꯝꯁꯤꯡꯁꯨ ꯎꯠꯂꯛꯏ ꯕꯔꯨꯟꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯤꯠ ꯂꯥꯎꯊꯣꯔꯛꯄ ꯇꯥꯟꯖꯥꯁꯤꯗ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯔꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯣꯔꯣꯛꯇ ꯆꯠꯂꯣꯅꯦ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡꯁꯤꯅ ꯆꯔꯝꯗ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯎꯠꯂꯛꯏ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯥꯖꯤꯟꯅꯗꯨꯅ CCTV ꯐꯨꯇꯦꯖꯁꯤꯡ ꯄꯨꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯐꯥꯎꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯔꯤꯕ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯏꯟꯁꯄꯦꯛꯇꯔꯅ ꯉꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯍꯣꯏ ꯁꯥꯔ ꯕꯔꯨꯟꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯕꯨ ꯀ꯭ꯔꯤꯄꯥꯀꯔꯟꯅ ꯍꯥꯠꯂꯨꯕꯗꯒꯤ ꯃꯗꯨꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯕꯔꯨꯟꯅ ꯑꯃꯨꯛ ꯀ꯭ꯔꯤꯄꯥꯀꯔꯟꯕꯨ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯚꯤꯗꯦꯟꯁꯁꯤꯡ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ CCTV ꯐꯨꯇꯦꯖꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯏꯟꯁꯄꯦꯛꯇꯔꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯕꯔꯨꯟꯕꯨ ꯍꯧꯖꯤꯛꯃꯛ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯪꯕ ꯉꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯦꯂꯤꯐꯣꯟ ꯇꯧꯁꯤꯜꯂꯛꯂꯦ ꯏꯟꯁꯄꯦꯛꯇꯔꯅ ꯑꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯕꯔꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯕ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯅꯤꯂꯥꯁꯤ ꯃꯈꯣꯏꯒꯤ ꯐꯥꯔꯃꯥꯁꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯤ TV ꯑꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯇꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ TVꯁꯨ ꯑꯅꯧꯕ ꯑꯃ ꯁꯤꯜꯂꯝꯂꯦ TVꯒꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤ ꯕꯔꯨꯟ ꯗꯌꯥꯂꯟ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯊꯥ 3 ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯁꯥꯔꯀꯜꯗ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯡꯒꯤ ꯃꯆꯤꯟ ꯍꯪꯕ ꯃꯇꯝꯗꯁꯨ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ CBIꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯥꯎꯁꯤꯕꯨ ꯅꯤꯂꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥꯗꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯠꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ